MP Bimolna mahakna haibana sumi haiba wangang yaningde Census of India Assam Manipur Tripura 1951 MP Bimolna khanghodravra santa MP Bimolna NRC gi matangda mahakna haibana chumi nakoina haiba lali haibadu karamba angle da haribano public da MP Bimolna ozana angangda larik takpadawna nganglaga yagadra Census of India Assam Manipur Tripura 1951 gi administrative report Oja Bimolna khanghodravra haina 14 CSO Kanglai Paki convener Nahakpam Santana ngasi Ipsagi office ta pangthokhiba paugi mifam amada phongdokre mahakna makhata na haikibada Manipur da NRC pangthokpagi matangda RTI gi khuthangda hangkiba wahang singaduda State Public Information Officer gi khuthangda Home Department Government of Manipur na pirakhiba paukhum singadu NRC pangthokhide haiba natte madugi document makhoida maintain tahodre haibani Porompata laiba Director of Census Operation na pirakhiba paukhum makoina NRC gi matangda kanana prepare tawkhibano haibadu record maintain tahodabana khangdre haibani MP Bimolna Manipur gi wangmada RTI gi khuthangda NRC gi matangda hangkhiba amata laite Census of India Assam Manipur Tripura 1951 gi administrative report asida census amasung NRC puna pangthokminakhi NRC pangthokpada sel kaya yamna kathoki haibagi chapchaba report yauri hariba administrative report adu MP Bimolna skip tawraga karamna Manipur da NRC pangthokide haribano parliament famliba lawmaker ama oina Manipur da NRC pangthokhibagi data pidriba karigino haina challenge tawba yadabra Parliament challenge tawfam thoktabra karigidamakta MP Bimolna miyamul lana lamjingnaba hotnaribano karigino Manipur da NRC pangthokhibagi sel kaya yamna kathokhibano haibasi record ta leiba ngaktani MP Bimolna 1935 ki matangda ek amasu palli 1947 ki August 15 da India da British paramount singi matamasi loire 1947 ki July 18 da Thokiba Federation of India Act aduna 1935 ki Act adu supersede tawkhrabani 1947 dagina 1949 fawagi matamasi Manipur asi maning makha tamba leibak ama oina leirakhibani Manipurna ningtamna leiringai matamasida masagi oiba constitution semduna Mikhal pangthoktuna mirep yankhai ga humdoi vote kaduna matamadugi lengak adu paikhibani madu MP Oja Bimolna hariba matek asi kaukhiba mali MP Bimolna wangangba matamda college MU gi professor sing historian amadi intellectual kaya asi ignore tawraga mahakna haibaduna chummi haiba bias oiba manba moongda ngangba wangang yaningde 1951 da cut off base year oiraga NRC pangthokpa haibasida maitei amasung pangal singi oinasu khara sokpa yai adubu tungi mirol gi yenglaga aikhoi kari tawgani haibaduni 1951 gi mamangda sanglakhraba singadu kanana sumakhoibu mitopni haide tawbatabu recognize tawraba loop kunthraga taruk asigi oinasu 1951 gi mamangda leirambra amasung matungda lakhibra haibadu check tawba changi NPR ga census amasung NRC ga mari amata leinade hainasu makha tana phongdokhi Assam, Bengal amasung Puducherry da thambal satkre Kerala da Congress Tamil Nadu da chungshina balengak leiragani Assam da Congress lusingba Gorab Gogoi Tamil Nadu gi CM Stalin Maithi Hore State Mari amasung Union Territory amada pangthokiba Mikhal gi folda Assam, Bengal amasung Puducherry da BJP gi lengak leiragani Kerala da Left Front na lusingba lengak tu khibaga loinana Congress na lusingba UDF ki lengak leiragani adum oinamak Tamil Nadu da film star Tilapathy Vijay na lusingba Tamilaga Bhetri Kazagam TV ke na masing khwaidagi masing yamna phangba party oiduna lengak ama semlaba yabagi oithokpa leire handaki state marigi mikhala sida Tamil Nadu gi chief minister MK Stalin mahakna mirep oikhiba Kolathur assembly constituency da maithire AIADMK gi mirep na mangondagi vote lising tariat ka chawnga ga nifu mari hena phangkhre mahakta sunatana Assam da chief minister oiraba yai haina panaramba tam ahumlak MP oirakraba Congress lusingba Gaurav Gogoi Jorhat assembly constituency da BJP gi makhuta maithi hore BJP gi mirepna Gaurav Gogoi dagi vote lising kun ga humdoiga chamaga marfu ga nithoi hena phangki West Bengal da Congress lusingba Adhiranjan
चौधुरीसु बीजेपी की मखुता साथीना माइथी हौरे तृणमूल कांग्रेस की मसिन थौरबा मिनिस्टर कयामरुमसु हंदकी मिखल असिदा साथीना माइथीबा नंख्रे मिखल की फॉलसिंग चपसाना फंगबमक्ति लेट्री इलेक्शन कमीशन ऑफ इंडिया ना माइ पाकले हाइने लाउथोकपगी मसिंगसु यामना वाटली अदुमकपु वेस्ट बेंगल दा बीजेपी ने यामद्रबदा सीट चामगा मौद्रागी मथक्ता फंगलगनी हाइना पानरी अदुगा लेंगाक पारिबा तृणमूल कांग्रेस ना सीट चाम यौना फंगदबगी फिबमदा लेख्रे ओरगलिबा फिबम असिदा तृणमूल कांग्रेस की लुसिंगबी ममता बनर्जी थमोय सोकपगा लोइनना काउंटिंग सेंटर दा भोट हुरानख्रे हाइना मराल सिबा वाफम पाउमिसिंगदा फोंदोखरे असम की ओइना अपुनबा चामगा कुनगा तरुक मिखल पांगथोखिबदा बीजेपी ने सीट चाम फंगदुना कांग्रेस पु अमुकसु साथीबा मोंगदा माइथीबा पीख्रे हौजिक फावगी ट्रेंदा कांग्रेस टी सीट कुनगनिथोइदा मांगजिल थारी स्टेट असिदा बीजेपी की अहुम सुबा लेंगाक सोइदना लेरगनी अपुनबा सीट चामगा निफु लेबा केरला की ओइना सीपीएम न लुसिंगबा ताम अनि सुरबा लेंगाक ओपोजिशन ओइना लेरखिबा कांग्रेस न लुसिंगबा यूडीएफ ना माइथीबा पीख्रे मिखल असिदा आईएनसी ना सीट हुम्फुगा मरी फंखी अदुगा सीपीएम ना सुमना खकी सीट कुनगा तरुक खक फंखी हंदकी मिखल असिदा कांग्रेस का सुंगसिनबा यूडीएफ ना सीट चाम फंगबा ngamkhibana कांग्रेस का सुंगसिनबा लेंगाक अमा लेरगनी तमिलनाडु की अपुनबा सीट चनी का कुंथ्रागा मरी की मनुंगदा ख्वाइदगी नौना थोरकपा फिल्म स्टार तिलापति विजयना लुसिंगबा टीवी केना सीट चामगा मंगा फंगदुना सिंगल लार्जेस्ट तारे लेंगाक अमा सेंबा याबगी मसिंग फंगद्रगसु एआईएडीएम केना मपानदगी सौगतलबा याबगी फिबमदा लेरी पुदुचेरी की ओइना बीजेपी की लेंगाक मखा समथरगनी असम अमदी वेस्ट बेंगल की इलेक्शन की फॉल असी येंगलगा कुमजा लिसिंग अनि कुनगा तरेता मणिपुर पांगथोकदोरिबा स्टेट असेंबली मिखलदा चाउना ममी तागनी सीएम हंदकता पांगथोखिबा वेस्ट बेंगल असम तमिलनाडु केरला अमदी पुदुचेरी स्टेट असेंबली मिखलदा भोट मसिंग थीबगी थबक तंखाई हेंजिलखिबगा लोइनना युमथंगनरिबा असम अमदी तृणमूल कांग्रेस ना दिसांग सिटना लेंगाक पाइदुना लाक्लिबा वेस्ट बेंगल दा बीजेपी ना साउना माइ पाकपगा लोइनना लेंगाक सेमलबा याना लेरकपदा चीफ मिनिस्टर वाई खेमचान अमदी बीजेपी मणिपुर प्रदेश लुसिंगबा सिंग याउना बीजेपी की थौमी सिंगना नुंगाइबा फोंदोखरे ngasi nungthil pung ahum taba matamda chief minister wai khemchana BJP office thambal sanglen da lakhibaga loinana nungaiba phongdokhi baduda BJP Manipur Pradesh ki president A Sarda amadi atai official singsu saruk yakhi mafam aduda paumi singna hangkiba wahangi paukhum piraduna chief minister wai khemchana haikhi Assam amadi West Bengal da BJP na sauna mai paklakpa asi miyamna BJP da thajaba thamli habadu takpani Bharat asi democracy chatpa leibakni miyamna apamba mihut khanjabani Assam amadi West Bengal gi election gi phal asi yenglaga कुमजा लिसिंग अनि कुनगा तरेता मणिपुर पांगथोकदौरिबा स्टेट असेंबली की मिखलदसु चाउना ममी तागनी लोइनना बीजेपी ना माइ पाकनी हाइखी अतोपा वाहंग सिंगी पाउखुम पिरदुना चीफ मिनिस्टर वाई खेमचाना हाइखिबदा एनआरसी की मतंगदा स्टेट लेंगाकना कमिटी अमा सेमनबा होनरगनी असेंबली दा वारेप लौरमलबसु थबक्ति ओंथोकपा हौरमद्रि हाइबा यावना वाफम क्यासु फोंदोखी Security na pairagasu sina kaithel maikaida nongmai kapnaba leptri ringoi horei kapfungda kuki militant singna nongmai kapsilakpada naga village guard manga sokle Central Security Force na combing operation chathakraba matung numit kharani gi manungda khulai matik sana paiba kuki militant singna ngasi ayu ringoi horei kapfungda naga village guard singda attack chatharakre report amagi matung ina suspension of operation su agreement khudek pinaduna lairiba कुकी मिलिटेंट सिंगना चथारखिबा अटैकता नगा विलेज वॉलंटियर मंगा अशोक अपन नंखी तांकुल नगालोंग की वर्किंग कमिटी ना थौदोक अदुबु अकनबा मोंगदा कंडेम तौखिबगा लोइनना नोंगमनिनी की ममांगदा सेंट्रल सिक्योरिटी फोर्स ना कोम्बिंग ऑपरेशन चथाखि हाइबा थौंग अदु चिंगनानिंगाई ओय हाइरि हंदक केसिना अहानबा थौदोक नते हाइना पल्लदुना चेरोल असिना हाइ नगा सिंगना नमना खुंदाबा मफमदा कोम्बिंग ऑपरेशन चथाख्रबा मतुंगदा कुकी कुलाई पाइबा सिंगना एटेक चथारखिबगी थौदोक ममांगदसु कयारक लैख्रे एप्रिल 29 दा लुंगटर हिल्स अमदी सिना कैथेल दा सिक्योरिटी फोर्सेस ना कोम्बिंग ऑपरेशन चथाख्रबा मतुंगदा नुमित अदुगी नुमिदांग वाइरमदा कुकी मिलिटेंट सिंगना एटेक चथारखि एप्रिल 19 दगी मे 2 फाव सिक्योरिटी फोर्सेस ना
Ringui, Songfel, Amasung, Mulam Village da Operation Sathakhraba matungda Kuki Militant singna National Highway 202 gi Yawol Village manakta misam miyam da afaba makhal gi nomai sizinaduna attack satharakhi. Ngasi fawba Central Security Forces na Naga singi mafamda atamdana Operation Satharaga Kuki Militant singi mathakta matik saba thaurang amata lokatpagi khudam amata phangba ngamdre. Amaromda Khanui Thot Khon gi Media and Information Cell na thadorakpa cherol amana hai ngasi ayuk anganbada terrorist singna Ringui Village da attack satharakhraba matungda Kuki CSO Working Committee Ukhrul na NACN GPRN da maral sizilakpaga loinana combing operation chathanaba demand tawrakpa laiki. India government na ngarang khakta New Delhi da Kuki militant group singa wari sanabata ngairingai da Kuki narco terrorist singna National Highway 202 thingzilakhi. Ayuki pung 12 makhairom tabada Kuki militant singna Sepu Yaulen village tagi nomai round kyamarum kapsilaktuna Imphal Ukhrul lambi amasung New Haven amadi TM kasomda lairiba miyamda Kudong Sadaba Kyamarum Mayok Nahanki, Kuki gi mihut singna New Delhi da wari sanaringai gi chairakta, Makoi gi kulai paiba fighter singna Misa Miyam da nomai kapsenduna, Ka henba thawong satharaki, Kuyek pinakraba su asi peace agreement oina lofam thokte, Narco terrorist sing kankatuna thamna bagi matangda center na lokalakpa aronba thawrangni, Misa Miyam da Kuki militant singna attack satharak laba matungda, Kuki gi CSO singna victim oina uhanana ba thawrang lokatlibasi yaningde, Kuki refugee sing Manipur gi yelhomi natte hairi. MP Bimol na miyamda lana uhanba amadi lamjingba yaba wafam sing phongdokhiba asi laibak thibani MMTU. Manipur dagi mito miyancha khandokpa amasung NRC pangthokpagi matangda Manipur gi inner MP Bimol akoijamna miyambul lana uhanba yaba amadi lamjingba yaba wafam sing phongdokhiba asi yamna laibak thibani. Lamdam asida mitop kanabu oigadage amadi India da satnariba rule of law gi matung ina mitop khandoknaba paikhalakriba thabakka lana lamjingba yaba wafam sing kanagumba politician amadi political party singna phongdok loidabani haina MMTU na thadorakpa cherol amana hairi. Cherol asina makha tana hairibana Manipur da NRC pangthokhibra haiba wafam asigi paukhumdi Indiana maning tamlaba matungda Census Act 1948 ki makha da India pumbagi oina 1951 da census pangthokhi masida individual citizen amagi leifam yawba information 14 gi manungda 11 record tawduna isinki matam aduda pangthokhiba census asimak NRC ni masigi record singasi makhal ani thokna isinduna thammi leiriba record singasi NRC gi record ni haujiki honglakliba information technology ki matung ina census tawba matamda mobile app ki khuthangda individual amagi information 14 asi record tawri Indiana kanabu citizen oigadage haiba asidi India Citizen Act 1955 ki matung ina lepkani Assam da NRC pangthokpa asi Assam Accord ki matung ina 1971 da base year oibaga loinana 1951 Assam NRC asi update tawkhibani NRC tawkhiba Assam asimak mamangda tonganba NRC ama tawkhiba leite NRC asi pangthoknabagi damak Indian Citizen Act 1955 asi amendment 2003 da tawbaga loinana masigi sub rule clause 3 Rule 4A gi makhada NRC pangthokhibani NRC asina Indian citizen amadi foreigner haina mioi kanglup ani khaidokhi kanabu mito foreigner oigadage haibasidi makhatana Foreigner Act 1946 Amendment 1948 amasung 2005 ki matung ina Foreign Tribunal lepkhibani Manipur da NRC tawba tarbadi NRC 1951 update tawduna Manipur citizen Indian citizen amadi foreigner haina mioi kanglup ahum khaidokani masigi maramdi Manipur asi ingisingani ga taraga mapandagi ILP satnaba lamdam ama oibanani Manipur gi puari ki tangka kaya da laibak miyam gi achauba thaudang kaya laukhiba mapandagi sanglakhiba mioi kaya leikhi adubu kanabu yelhomino kanabu mitopno haibasi yetnaningai leitraba wafam amani 1940 gi matamda Burma dagi sanglakhiba mioi singasi lamdam asigi citizen ni aduga 1951 gi matungda sanglakhiba natraga India gi foreigner law singasigi wangmada sanglakhiba mioi sing adu mitopni haina lawgani Manipur da masana refugee ni mitopni haijaraga khunda sinkiba mioi kaya leiri 1955 da Burma gi Sin Hills dagi lakiba paite lising taruk lombu paite National Council na haijarakpadagi Manipur da khundaki 1973 da Burma Kuki Refugee Association na India lengakta haijaduna khundaki
Makha tana Myanmardagi changlakhiba refugee singbu Manipurda khundahananaba matamdugi outer MP haukipna Indiagi State Home Minister da pukhatkibagi wafam leiri 1951 amasung 1956 da Jiribam da mar lising kaya thomjilaktuna khundakhi thamjariba wafam singasina Manipurda Myanmardagi mito phongna sangsilaktuna khundasilai haibasigi asamba pramani Myanmardagi tangdulaitadaba fivamna 1962, 1988, 1993 amasung 2001 dagi masing yamlaba kuki sing leptana thomjilaktuna haujik singgi apunba lamgi saruk ahum thokpagi ani khudum sansilakli Manipurda separate administration taliba amadi yelhomi singda khundariba terrorist sing asi Myanmardagi laklaga chatharakpa ngaktani ngasidi mitop pusilakpa amadi khundarakpagi thabaksu makhoina ngak selaga chathari mitop singda yumpham oiraga vote bank ki politics tawbagi wakhalona sina hana khundaduna leiramba lamdam asigi citizen amadi yelhomi singda achauba chaitheng pirakli masina yelhomi singi khongdafam leiraktre habasi aikhogi politician singna wakhal taminaba mathau tari India asi mitop changsilakpagi matangda UN gi Refugee Convention 1951 da sign tawba leibak ama natte aikhogi politician amadi lengakna India gi awang nongpok lamdam asida mitop lak kayana leptana khunda salekliba asi logi matung ina khandoklaga masagi maramda deport tawba yanabagi thorang thausil ama puthoktuna extra treaty ama inaba yabra haibadu nainabiyo Assam gi NRC tawduna khandoklaba Bangladeshi lak kaya Bangladesh ta hojiksu halanba ngamdana leiri hairi West Bengal da Central Force makha tana thambagi wafam Supreme Court na yengsilagani mikhal matung da pamdaba thogdo kaya thorakpa yabana West Bengal da makha tana Central Force thambiu haina pukhalakpa wakat mifam ama May 13 da Supreme Court na khanaragani Petitioner gi maikaidagi pukhalakpa wakat tarba matung da Chief Justice Surya Kanamadi Justice Joymala Bhaksi gi bench na hai asigumba makhalgi warep asi mari leinaba state ki executive na lawgadaba oibana Kolkata High Court ta wakatpana chumgani Election Commission of India gi maikaidagi di mikhal pangthoktuna vote masing thiba loikrabani na hiramasida makhatana khut thingjinbagi authority leitre haina phongdokhi tongan ba maikaidagi pukhalakpa warol tarba matungda Supreme Court na May 13 da kari karamba thorang lakhotpa yagadage haibadu khanagani haina phongdokhi state asida Trinamool Congress amasung BJP gi worker masel makhatana khut thoknarakadra haibagi mi paiba leibana Central Force makhatana thambinaba wakalakpani